아니 찌개라고 나한테 미 이거 거기 나 그랬다고 ꯃꯃꯥꯝꯇ ꯗꯞ ꯇꯧꯔꯝꯃꯁꯦ ꯋꯥꯔꯣ ꯌꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞ ꯂꯣꯏꯁꯤꯟꯕ ꯉꯥꯏꯔꯤꯅꯦ ꯑꯩꯈꯣꯏ ꯐꯥꯎ ꯌꯦꯡꯅꯤꯡꯕ ꯐꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯀꯨꯝꯃꯒꯁꯨ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯌꯦꯡꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯁꯨꯃꯥꯏꯅ ꯆꯠꯀꯟꯅꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ ꯑꯩꯁꯤ ꯌꯥꯝ ꯆꯠꯀꯟꯅꯕꯅ ꯎꯔꯕꯣ ꯌꯦꯁ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯂꯦꯞꯊꯣꯛꯀꯗꯕ ꯑꯩꯁꯤꯕꯨ ꯃꯤꯒ ꯅꯠꯇ꯭ꯔꯣ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕꯗꯨ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯑꯦꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯁꯨ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯁꯤꯡꯁꯤꯁꯨ ꯌꯥꯝ ꯂꯨꯅ ꯈꯟꯖꯕꯗꯣ ꯃꯔꯝꯗꯤ ꯋꯥꯔꯤꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯀꯩꯅꯣ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯌꯧꯔꯣꯏꯗ꯭ꯔꯅ ꯄꯥꯈꯠꯄꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯝꯒꯅꯤꯗꯤ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯥꯝꯅꯕ ꯑꯦꯟ ꯃꯌꯥꯝꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯌꯧꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ ꯍꯥꯏꯇꯥꯔꯦ ꯅꯤꯡꯁꯤꯡꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯏꯁꯥꯗ ꯌꯥꯝꯅ ꯆꯨꯁꯟꯅꯕ ꯑꯣꯏꯕ꯭ꯔꯥ ꯄꯥꯝꯖꯕ ꯑꯣꯏꯕ꯭ꯔꯥ ꯃꯌꯥꯝꯅꯗꯤ ꯅꯤꯡꯁꯤꯡꯁꯦ ꯆꯥꯟꯅꯔꯦ ꯐꯖꯔꯦ ꯁꯣꯅꯤꯌꯥ ꯃꯆꯥꯅ ꯅꯤꯡꯁꯤꯡ ꯁꯥꯕꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯦꯔꯦꯛꯇꯔꯗꯨꯒ ꯌꯥꯝ ꯆꯥꯟꯅꯩꯅ ꯍꯥꯏꯌꯦꯕꯀꯣ ꯏꯁꯥꯗ ꯅꯤꯡꯁꯤꯡ ꯁꯥꯕꯁꯦ ꯀꯔꯤ ꯐꯥꯎꯕꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯣꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯏꯁꯥꯗ ꯍꯣꯏ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯁꯥꯕꯁꯦ ꯂꯧꯕꯁꯦ ꯅꯨꯡꯉꯥꯏ ꯍꯣꯏ ꯑꯁꯦꯡꯕꯗ ꯑꯣꯏꯌꯣ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯀꯦꯔꯦꯛꯇꯔ ꯑꯣꯏꯗꯣꯏꯅꯦ ꯕꯤꯀꯁ ꯌꯥꯝꯅ ꯑꯣꯠꯄꯤꯕ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯕꯅ ꯑꯌꯥꯝꯕ ꯁꯔꯨꯛ ꯑꯣꯏꯌꯦ ꯑꯗꯣ ꯑꯗꯨꯝ ꯍꯣꯏ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯩꯅ ꯅꯤꯡꯁꯤꯡ ꯁꯥꯕ ꯐꯪꯉꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝꯗ ꯃꯁꯤ ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯊꯣꯛꯄ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤꯕꯅꯤꯅ ꯑꯊꯨꯕꯗ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯣ ꯃꯌꯥꯝꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯋꯦꯕ ꯁꯤꯔꯤꯁꯀꯤ ꯃꯇꯥꯡꯗ ꯉꯥꯏꯕꯤꯔꯤꯕꯁꯤꯡꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯕꯤꯅꯤꯡꯉꯦ ꯍꯥꯏꯕꯤꯌꯨ ꯀꯦꯃꯦꯔꯥꯃꯦꯟꯁꯨ ꯋꯦꯕꯁꯤꯔꯤꯁ ꯑꯩꯉꯣꯟꯗꯁꯨ ꯀꯔꯝ ꯀꯥꯟ ꯊꯣꯛꯇꯣꯏꯅꯣ ꯍꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ एपिसोड खरा अदुम लोइसल्लगा थादोकबा हौरानी अदो मयाम पेशेंस दैबियो मयाम पुन्ना गाइमिनारसे अखोइसु पुलप लोइसनबा गाइरिने अखोइ फाउ यिंगनिंगबा फाउबा अखोइना कुमगासु अदुना मयाम सु यिंगनिंगमगनी अदुना मयाम पुन्ना गाइमिनारसे अदुगा अदुम हाइदि सपोर्ट तौनासे एंड गाइरियो 아니 찌개라고 나한테 미 이거 거기 나 그랬다고 나오가데 아데 ꯃꯃꯥꯝꯇ ꯗꯞ ꯇꯧꯔꯝꯃꯁꯦ ꯋꯥꯔꯣ 액션디 ꯈꯪꯕ꯭ꯔꯥ